अहानबदा ngasi gi maruoiba pausing Ani suba MR dagi nongoi mangki bagamari lainana MLA Yamthong Haukip NIA ge special court ta puthokre Didim lambida khamduna thamba tata gari amada centro car amana thengjin bada mi hum sire mi amana sokle amadi PYC Fightor Natara Manga Suba Chandam Inunganbi Memorial Mini Boys Under 13 Football Tournament ki champion oikre Kurumjari ISTV Pauming Tabiri Basingutaram Nokchari Hausi Mapungi Bapau Ani Suba Manipur Rifles Battalion Dagi 9mm pistol Yankai Taruk Amadi magazine Yankai Nipan Mangki Bagamari Lainana MLA Yamthong Haukip NIA ge special court ngasi putokre court ta tharakiba bel yakidabaga loinana judicial remand pikre DG Pulagi Yamlaba Kulai Mankiba Siga Mari Lainana State Cabinet na KSC NIA da Sinana Warip Loduna Agency Asina KSC Paiduna Cycle Kendragi Congress MLA Yamthong Haukip ki Yumda Tiba Humagi Tabak Chatabada Kuchu Kulai Amadi Sanalupa Kayamarum Pagat Palekrabani MLA Masanga Maktabadagi Imphal Sky Hospital da Layang Lamlaba Matungda Delhi da Makatana Layang Nakibani Adubu Delhi da Agency Asina Mahak Pagat Kibani MLA ge council na medical ground da bel pibinaba court ta hijaki adubu court na yakidabaga loinana Makatana investigation chathanaba nimit 15 judicial custody pikhe Serak Sida Klai Mangki Basiga Mari Lainana NIA na ngarang Manipur Sarkar ga suspension of operation sign tongnariba Lalalup UKLF ki chief Shoson Haukip ki mayumdagi pistol mapan fagat le Maki Mantri Pukida Laiba Mayum Amadi Palel da Laiba farmhouse ta NIA gi team aduna thiba humbagi thabak chathabada Mantri Pukida Laiba mayumdagi 9mm pistol mapal adu fagat kibani Hauji phawgi oina second Manipur Rifles ki battalion dagi mangkiba nongmai 53 ki manungda NIA na nongmai 13 fagat pangamle Thizin basiga mari lainana mi kharasu wahang pahong chathari haina ISTV news na phangba paw amana haire Didim lambida khamduna thamba tata gari amada centro car amana thengjin bada mi hum sire mi amana sokle thodo si ngarang midang pung 10 makhairom tabada lamfel police station gi manung chanba didim lambigi changangai makha lekai da thoki bani thodo adu da lekhidraba mi sing adudi changangai uche kondagi thokchom premjit chai kunmapan apokpa TS ipomcha amadi lekai simakta dagi kangabam bobi chai kulumdoi apokpa ke modhu amadi bang infal maibam consul dagi sagol sem rakesh chai kuntra apokpa S Chandrani Solabami Aduna Bisnupur Ward number 1 Dagi Laishram Santos Sai Kuntaret Apokpa L Sunilni ISTV News na Phangba Pauda Tata Truck Registration Number MN05C1519 ase Cement Puraga Imphal Dagi Haitaki Bada Tidim Road ki Changangai Maka Lekaida Gari Yaraktabadagi Khamduna Leiringaida Centro Car Registration Number MN05J0669 Asina Imphal Dagi Haitarakpada Laibak Tiba Thodo Adu Tokibani Thodo solaba mi adu rims da aruba film da laikanare thogdok thoktrigai mamang da activa amana khamduna leiba tata adu da thengjin badagi mafam adu da leiba miyam amadi police na lokhatna ba honaringai da laibak thiba thogdo du thokibani lamfel police na thogdo sigi matanga case ama lokhatuna asiba haksang sing adu rims ki mokta thamkhre Professor S.S. Darendrajitpu MU gi registrar in charge oina ngarang hapkraba matung Hanagi registrar in charge Professor Sham Keshobu adumak registrar in charge puhananaba Ministry dagi cherol ama Vice Chancellor in charge tak ngasi tharakre Deputy Secretary Government of India gi Surat na ngasi tharkiba cherol aduda registrar in charge sindokpagi thabak tok na makhangalakhe Manipur University gi registrar in charge sindokpagi wafam asi Ministry da khanakre amasung Professor Sham Kesho sindokpagi mathau tade haina warep lokre Maramaduna registrar sindokpa adu khudak ta tokpaga loinana madu thabak oina pangthokpagi report athiba matamda Ministry da tharakna basu cherol aduna palakle Article 371 Clause A Natraga 6 Schedule Manipur da chana hanba yaroi haiba wafam da UCM gi makha da ngasi sagolbal tera lokrakpam lekai da leiba Naina San Club Community Hall da wakani fam chatakre lokrakpam lekai akham lekai apunba nupi lupna sinduna chathakiba wakani fam aduda saruk lakipi General Secretary Purnima C Mayang Lumbamna damdamasida Article 371 Clause A amari 6 Schedule chana halak labadi apunba gi saktam da akaiba pirakani masibu yaning da bafungdokchuna wakani fam chathabani Loinana Kolau Kiasu Lauke 371 Article 6 Schedule Chana Hibamatam Daikogi
mai horol dagi leijarakla ba akhoi gi manipuri saktam se kairaktan akhoi gi mache tarakpa boundary ja sokta bo orga su akai ba phema ma lakadi haibagi akhoi gi manipur myamna khangnarakpa amade masai se samaj se leiba nupi singe leiba ngama putaba dagi khongjang ge changsilakpani Langathel na punba maira pai biluk amadi lekai club na sinduna miyam gi wakani from Langathel da pangthoke UCM gi lising makada pangthoki ba kongjang aduna article 371 clause A amadi masiga manaba ek amata parliament ta pass to bu yaroi framework agreement ki warol miyam da khangalu set amada lengak ani lehen ba yaroi haina da bitauke ngasigi kongjang adu da UCM gi thaupu ba kya su saruk ya ke Chief Minister gi Haksel gi tengbang da hidak supplier oiriba Smart Medicos asi Directorate of Health Services ki Licensing and Controlling Authority ga agreement tawna ing solution ani kuni thoi fawba valid lairibasi license pai dabani haina media da Health Director na phongdokiba daita yaudaba wafam ni haina Salai Holding Private Limited ki Board of Director member Koijam Rosan na phongdokre Salai Holding na pangtokpa pau gi mifam amada mahagna makata na Chief Minister gi Haksel gi tengbang da hidak supply tawriba si party ahumni government ki maike dagi ama Salai Medicos amasung Bureau of Pharma Public Sector Undertaking of India ni adubu government na August 13 da Smart Medicos da hidak supply lab na nabakhangalake madudagi supply lab ke Smart Society na BPPI Farm ga agreement tawna implementing agency oiduna matam kuina directly basi karamna license pai de haribano hiramasida sengdokpa pami Smart Medicos na haudik fawa miyam gi damag hidak supply tawrakibada lupa crore ama makai rom senfam phangdana leiri masi lebak sembagi wakalol da Smart Medicos na miyam gi damag changchilakpani adubu handak government ki thawngasi kari leibano chingnaba poi athuba matamda authority na sengdoktrabadi ain gi lambida changchingani haike Discussion awa to the Director Health na license by the Smart Medicos ko ba farm mothers minus alarm ba se machine number 1 thing bagi maram je na habire BPPI hari da India government gi makha da leba chau ba sigum ba farm je maga agreement tong na dana Manipur gi amaga tangare ba jan city generic medicine supply to na bagi akoi da authorized to dana implementing agency oi dana leiri basi kamai to na license by de na hekta mayam gi media da mana phongdu pibno branded hidak supply to habi matang sida doctor ayamana 99.9 branded hidak ngakta biri se akhoi ne pi na supply generic ne ba supply to doisna siguma mayam ji sungu ubito bidang ngarang media de ta mana phongdok pa je masima kitang khandan janingi IT portal da akhoi na upload to de hari basi moi ye IT portal da patient list upload to ra makhoi ne irebi hidak to morum degi entry to matung da akhoi de pitha kadona ba moi ne irebi hidak to na branded ngakta doctor duni iraga karamba IT portal da sang dino sigumba mayam si sarkar na athuba matam da sangdokpiro mari lenabana mayam khani sangdokta ba targadi legal goba chapchaba firem longnabagi sem sare habse press ki kuthang da thamjari ing solusigani tara hundoi dagi tara taret fawba Manipur da road accident chatuk supna manga thokumatam da mioi chama kunthra pan sikhi Isingama chama mudrana sokan ki haina Transport Department Director si Atharna ngasi Manipur State Film Development Society gi auditorium da pangthokpa road safety gi national level workshop hongdopagi thoram da haikre mana makata na haikebada prithvi gi oina road safety asi yamna tangai fadana khangdaba yadaba ama oibana mipung khudingmak punna khangminana ba workshop asi pangthokpani bharat ki oina yengbada chahi khudingi road accident ta mioi lak ama makhairom siri mioi lising manga henbana sokhatli India amadi China na road accident thokpagi chang khwaidagi wangni haike not small for a state like Manipur when we talk in terms of size. The technical part, the team of officers from different departments will be highlighting on it. And what I would like to just emphasize is that the issue that we are dealing with, it is not just related to transport department per se. It is a multi-sectoral and multi-dimensional issue. Ngasigi tharamadu da Mahiroi Singh Lanai Transport Service Singh Manipur Sarkar gi mari lainaba official sing su saruk yake workshop asiga mari lainana akang ahi sing yawba technical session amasu pangtokhe Aron Bamihatta hat kraba G Jiteshwar Sharma TS Satish Prem RK Ranel PS Naubigi achumba wail fangalu haina ngasi temporary market sector imaivel singna wakan from Chatakre Committee on Human Rights Manipur gi chairman Fnindro Konsamna mioi ba amabu wail bichar tawdana hatpaya de mibu faraga phumjinduna asiba haksang phawba imung manungda fangan khidaba asi laibak thibani haike Government of India na siliba suma plan maruna awang nopokta
लेब सिपाही सिंगना अदुमा मखोई मखोई की प्रमोशन ताननबा अवार्ड लौननबा गैलेंट्री अवार्ड मयाममा अमन मदि अचीवमेंट मयाममा लौननबा अदुगुंबा पॉलिसी अरुण मिहात मथों खंगदबा अदुमा खुलाई मयाममा मिसम प्रजाद पिसनबा असिंग मयाममा सत्रक पाइबसे वेरी अनफॉर्चुनेट यामना सेंग हाइबदा मणिपुर अमसुंग अवांग पोक्सी यामना तसेंगना अदुमा इंडियन आर्मी सिंगी मखोई की यामना अरुण मिहात तोफम फतब थबक तबम terrorist की थबक मयाम चथबा लोइना म्याम सिंग से तुम नहान नबा अदुंबा एथनिक क्लींजिंग अमा चथरगबा हाइबसे मसे ह्यूमन राइट की मैकीदिगी ए तसेंग आई हंगजरी इंटरनेशनल लॉ की नतरी नन कॉन्स्टिट्यूशन की तसेंग मीबु विचार तोदना हापाइबसी मसी यादे Manipur Building and Other Construction Workers Welfare Board की मखादा बेनिफिशियरी सिंगी फंगदबा खुदोंग साबसिंग फंगदबगी खोशाउनरबा बेनिफिशियरी कयाना बोर्ड की डीसी ऑफिस लेबा ऑफिस सोलोन सिंदुनक थिंजिनख्रे Manipur Building and Other Construction Workers Welfare Federation की जनरल सेक्रेटरी छोइबम बेरमनीना हौखिबा इंसोल्यूशन अनि तरा मंगागी अरोइबा सरुक्तगी ngasi फावबा बेनिफिशियरी कयागी फंगफम थोकपा कया सरकारना पिथोक्तना लेरे मसिना बेनिफिशियरी कयादा अवाबा कया मायoknahale अथुबा मतमदा बेनिफिशियरी की फंगफम थोकपा सिंग पिथोकदबनी मतम सांगना फंगफम थोकपा सिंग पिथोक्तबदगी ngasi बोर्ड असिगी ऑफिस सोलोन सिनबनी हाइखे Missing demand si tabi daba masing matang na ko honorable minister concern labor minister ako honorable CM copy to aduga governor ako kara na pass am second reminder people ko na kara na mai ne bo authority takshan lai du ngasi bo thabo no ndrok taba masina mar moduna ako ne general body meeting anirak to roba ngasi anirak show meeting ni aduna general body anirak to si bawda mun thausa daba de ki ako ngasi agitation se ko to jabani Zatkiba tang tara marida mayumdagi thokibi pukri hongbam memibu hatlaga hundokla mathawong yaningdaba phongdoktuna ngarang midang misi siki matangda jayshina sinduna Imphal iski manung chanba ikauda mairagi khongchat ama chatkre khongchat aduda mihat pa miresing athubada sarkarna puthokpiu mihat pa sing sibagi dandi piu nubi oibi singi punsi kallu leibaga sida ain dai haiba sarkarna khangalu haiba slogan kaya laukhe Ikau kaitel dagi pukri hongbam memi chanu mihatina hatok piramba thawong nupi khunai kanba lub kanglei pak amadi kanglei ima lupna kanna yaningdaba phongdorakle thawdo sida chenariba khudingmak ain gi chapchaba cherak pigadabani JSC amadi miyamna sangsilakpa khongjangda lupsingna saruk yagani hari Jiribam police na mapalamdagi aina yadaba mawongda changlakpa miyosing thingnanaba ngasisu akanba thabak laukhatle irai nimit ki passenger puba train ngasi Jiribam da lakpada miyoy kuntrarom jesang amata yaudana lakpa thengnake makoi loinamak train asimakta da halankre hari India की प्राइम मिनिस्टर ओइरंबा अटल बिहारी वाजपेयी की मफम दा जिरीबाम बीजेपी मंडल ना इकाई खुमनबुत ख्रे ngasi जिरीबाम की बाबू परादा लेबा टाउन हॉल दा अवाबा फोंगदोकपगी थौरम पांगथोके जिरीबाम PWD गेस्ट हाउस ममांगदगी मियाम की ओइबा खोंगचत अमसु टाउन हॉल फावो चतखे लेखिद्रबा लुचिंगबगी फोटो दा मियामने लेसु कटुना इकाई खुमनबुत खे ngasi की थौरम अदुदा जनरल सेक्रेटरी बीजेपी मणिपुर प्रदेश के शरद जिरीबाम मंडल की प्रेसिडेंट पी राकेश्वर वाई अशोक कुमार JJM की प्रेसिडेंट Shamor Bosu Sarukyake Nungtil Pongba Paukse Pauning Kogi Kunipan Suba Foundation Day Thoram Manipur Press Club Pangtokre Thoramadu Amjogi President Brojendra Ningomba Pauning Kol Pausegi Publisher El Mangi IMC Ward Number Taramathogi Councillor M Joy Susarukyake Paukse Sigi Akanaba issue amasu phongke Paukse Sigi Mathau Ningthina Tokpa staff singda mana matum piduna pungning thawatke Brojendra Ningombana matam matamgi khudong sadaba kaya mayoknaduna paunin kholna ngasi orakli baphiba masi journalism gi aseng basaktam amani journalist amana media house amada adum leitaba yade haiba chanabi leite mafam matamgi matungina ahongba lakpa ngaktani press na freedom phangdringai social media da freedom paiduna hainingba iningba mawongda irakpa thengnarakle paramasina paugi sinphamda leiriba paumi singi hak kanba mathau tai haike Press freedom, full-fledged freedom has said, Kanas Kumalik, Makaria, Mamma, Mr. Safusin, Lena, Safudari, Asuma, similar stuff, praise for media, requested. Freedom has nothing so good. I was it, nothing freedom has stuff. Zamunda skip about, none I did of freedom, no second social media, freedom, private son from cutting down. Another way from the standing in the white current,
Nawem thong kulem lekai dagi kulem jiten kauba amana makura ani nongmena kaptuna hatkiba case ki hearing asi satakre court na APP amadi defense council gi argument sing taraba matungda August 13 da aroiba hearing makata na chathana ba lepkre hausia ten bem tlogjari Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Hakchangi labor solakpadagi producing aktaba, hakchang choktarba, tumba chaba yaraktaba, khong hama numaraktaba singidamak, amatta ngaraba upaidi, jolib syrup, amasu jolib capsule burchan minisinabiyo. break matung da mem taram nokchari makata pauda Manipur da ahan bo oina haudo kibat lamjing ba cab service ki service point amanga se Rems Road ta DDO Imphal West KS Dhanachandra na hongnabi matung ina hangdokre lamjing ba cab service ase ing solution ani tara taret ki October tha da hangdokhibani punna kar kunthra nipana miyam gi service tawre lamjing ba cab service ki managing director Sanasam Jeki na phongdorakpada cab service ase gi service point ama nauna hangdokli ba sina miyam da khutong chaba kaya piba ngamlagani haina phongdokhe पाई दब लेतारगजु अखोय करमाय तोरगा बुकिंग तौगनी सर्विस लौगनी हाइबसी हाइदी बुकिंग काउंटर असिदगी लौबीबा यागनी अदुगा अनि सुबदा एनी अखोयगी सर्विस पिजरिबा वेहिकल सिंगसिदा कुरान चिंथी तौगिबा एनी इशू लेकपा प्रॉब्लम लेकपा मतमदा अखोय साइडगी हाइबा काउंटर असिना सोंगी प्रॉब्लम सिंगसिबु तानबगी दमकता अखोय थोंग लाउना हांगदुना थमली हाइबसी मा अखोय थमजरी थर्ड पॉइंट दा एनी काइंड ऑफ अखोयगी पोट चिथनांदा होबा रुमालदगी होरगा अखोय बेग सी हाइबा मैम से चिथौबा नांदौबा यावगिबा तारगजु अखोय काउंटर असिदगी लागा एजे कंप्लेन तौबिबा एस वेल एस कलेक्ट तौबिबा यागनी हाइबसी मा थमजगे Handak Manipur lengak na hianglam kendragi manung chana leiba pumlen patta prithibigi amata ngairaba sangai mafam asida thamlagani haina lawkhiba lengaki warep athuba matamda handoktrabadi nongmai khong apunba mera paibi loop amadi socio economic development club nongmai khong youth development association amadi nongmai khong awang social reformative association na makal makha kyagi khongjang sangsilagani haina ngasi Manipur press club ta pangthokpa paumi singa unaba amada nongmai khong awang social reformative association gi president Salam Joy na phongdukre mana makhata na phongdukibada pumlen patta sangai thamba haibasi sangai thamlaga pumlen pat ki akoibada tariba praja singbuna sa ngagum layu haibra hairiba mafam asida ataw bofum leite leiriba fum singa sisu arupa fum ngaktani sangai gi machinjak su mafam asida phangde mafam asida sangai thamba haibasi tanglaba sa makhal asibu muthatnaba lawrakpa thorang ni haike Manipur da thadariba in terms of crores IB sangai akhoi misina tara phabo uba phangdeba adu hana leiriba mafam asida songchem sangatana mlen pasida matau kamai tangna akhoi ngasi lengang na amade Wildlife Institute of Science na Forest Department na kamai tawkanda sangai yokpa yadaba mafam da sangai thamba haibase sangai mangbada natana akoibagi hangam kendagi akoibada leiriba 60 km na koliba jara sida leiriba paja section khudima se manggiba yabagi akibado ngasi mak leire Apunba Nupilu Bisnupur Kada District Committee Bisnupur amadi club Maira Paibi Singna Jun Gitang Tara Mangada Bisnupur District Manung Chana Leiba Upopi Maning Loktak Project Pamang Charong Lok Mapalda Miyoi Kharana yu sunglamba mafam sing thugaiduna madudagi fagalakpa colleague sing adu Bisnupur District manungda leiba all as home children home amadi mentally retarded children home sing da yenthokre apunba nupilu Bisnupur gi president Pramona phungdokhibada ing tapa Manipur ama ohenge hairabadi mayai kaba nisa thingba mathau tai Manipur da noma kangdana thokliba crime asi mayai kaba nisa na thokalakpana ayambani Manipur Assembly da Manipur Liquor Bill pass tongnaba honramba adu miyambu karisu leitana khanbani haike Tongan ba loop amadi mera paibigi luchingba kyana saruk gyakiba thoram aduda kada may luishangi health and sports ki secretary S Premchana may kabani sa thingbagi khongjang makata na satakigani haike kogi apamdugi kogi locality ki club chinau se mana kana koi namna sawa mass drive am sasagi mapumduda koina aino yadaba illegal oiba pojai koi myama ma phagala kana koina thamgyadu hai ma pojai sing do thugaiba manhan bagi muta koina thamakanda offline gumba amadi koi rehab center sing da all is home da koina yenthopagi wakhama si koi punna khanna mina ba tana mina matung ne koi khongthang si chathajar pani
Manipur State Women's Development Corporation Limited Imphal na sinduna nupi singi oiba CA back sabagi ahanba batch ki vocational training ngasidagi Tagil Industrial State ta hokre Haudopagi tharamda Manipur State Women's Development Corporation Limited ki chairperson S Saitabama Devi Corporation ki Assistant Director Nikita Thangjam amasung back sabagi instructor Yumnam Manitombina maru oiba myoy singoina saruk yake Nupi training kuntrana saruk yaba training program haudopaga mari lainana chairperson Saitabamana haikibada Nupi singna ahang matamda yumda chegi bag saduna sendong pangbata natana plastic bag ki mahus sinduna plastic bag na akoi bagi phibamda sokan gadaba wakarolda training asi pangtokpani haike maduna sum chen hibadagi loktak pataba nga mayam siba nga do khoin charbadagi laina kya leba adagi moy lampak kumbada plastic mayam se patamam thadokpada sasan sirakba sumba mayam miyo bigi haklang da pataba mayam lakba Sikama intoraga kogi paper making sina mahut khara sinjaba ngangadagi haiba wakhalon rai ujigi plastic ki bag ki mahutta paper bag si on onthokna se haiba gi wakhalon se thamjabani Universal Family Organization ki West Division Core Headquarter number 1 ngasi konthokjamda MLA AK Mirabai na hangdukre Konthokjam Lairembi Community Hall da pangthokpa thoram aduda Konthokjam Kendra gi hanagi MLA K Sarad Yurembam Gram Panchayat ki Jila Parishad member TS Nilamani Changangai Gram Panchayat Jila Parishad member S Marjit na saruk yake Thawanga mari leinana chingkhai hunkre haina mingthonba lairik amasu phongkhe Maitai gi sana kanglon pokpadagi siba phawbada lairiba sing asi yansinnaba mawong yaudana ngaktuna chalaba matamda maitai phurup asi malemda masak takpa ngamgani haina Manipur University ki hana registrar oiramba Dr. R.K. Ranjanna Kurai Ahongre Lekai da leiba Maitai Lining Loop ki sanglenda pangthokpa Lining Loop asi lingkat khibagi kunmapan suba mapok kumonda phongdokre thoramadu da Maitai Lining Loop ki luching pural kunong bomani Maitai amadi Neroka FC ki president TS Arun Susaruk yake R.K. Ranjanna makhatana Maitai singi leijariba machat kaya mutharakpagi phibamda leiriba asi hingat hananaba punna honaminaba tangai fade haike Thailand attack to with the scene kase cavalry and tolaga to sing to ga ka par kanda makoi gi kunai do sokon hono bada adugumba ai sing sing do yahol laga tawe aduna ne Burma gi ningthau gi konungda maite gi kari gi mayam ama yawraga thamnai bago hoiba mayam am le Neroka FC ki president TS Arunna Maitai Phurup ki oinadi lol amadi lining laishol ningthina leijarabasu masibu yengsinba watpadagi mami samlakpani haike Mutalakanda, Mugi Lang is Halakanda, who is Jenny Bisi Mangarkanda, Mona, Kudum Chanu Honda. Sumain Atopotopo Dharma Mayamalaka Kansida, a quick Kanjariba, quick Nilajariba, lining to the sea, Koyam, Zana, Naxina, Labor Tangai Fadre, and I can say, Aduna, Equina, Maramarata Tungan, but Karatai give a photo of Yaurgasu, I koi Amuhan Nangasidi, Mamuriba Maju Mayamado, Mutakanda, a quick Singba, Maitego, not a second Kalakanda. Hena Pazaba, Miam the Pamba, Adumba, Lanutum, Helasi, Hiba, Wapamasi Tamser. Thawbal District Manung Chanba Ingo Roki, no pok in Tau Pantobi Laibungda, Ingo Rock Football Club, Ingo Rock Apunba Maira Pai Look Amasung, Kadat Thawbal District Committee Napuna Kusam Naduna, Nishana Kunai the Piba Chaiteng Amasung, Masibu Ting Badat Miam Gitaudang Hiba Hiramda Kana Nainaba Mifam Amapangto Kre. Tawamaduda Ingo Rock Football Club ki President Hizam Prem Kumar, Ward Member Laisham Nirupama Kadagi President in charge Hizam Priyo Kumar Ingo Rock Apunba Maira Paibi President Yumnam Ongbi Lukoibi Amadi Senior Members in Susaruk Yake Kadagi Secretary General Dipanjit Ingthaujamna Resource Person Oina Wangang K Phayeng Kangjebung Upper Primary School gi Mairoi Singi Uniform Yentokre School asida ngasi pangthokiba thoramaduda Semai Kendra gi MLA Haikam Dingo JDO Zone 1 Sucheta Kumukcham Phayeng Gram Panchayat ki Pradhan Angom Samasakhi AI Sekmai Robot School gi School asigi Headmistress G Memsa Susaruk yake punna Mairoi Yangkhaini thoida uniform Yentokhe Manipuri Marui by issue sing da Puna Saruk Yaduna Tengna Minana Bagi Wakalolda Political Party Taramatoina Puna Semkiba Core Committee Dagi Tokle Haina NEIDP Gi Manipur State Unit Ki Vice President Oina Males Nangasi Tera Sapom Director Leba Party Sing Office the Pangtokpa Pamisinga Unabada Fongdukre Mana Makataraduna Core Committee Asi Semkraba Matungda Tabak Pangtokpagi Mahutta Masa Masagi Party Gi Oiba Motive Tachat Pagi Pibam Black Asina Madam Oiraga Party Asina Core Committee Dagi Tokpani Haike Akoina withdraw tawbagi maramdi akoina
पार्टी दी सेमजलुरगा पार्टी से मरानाई मागी मागी इंडिविजुअल लोइना चतनरकपा सेमिबा कमिटी कोर अखोगी कमिटी से सिगी भेलू अमत लेरक्तबा अखोइना चलुरगसु याम फ्रीली मूवमेंट तौबा ngमक्तबा खोइसि अदुना लेबाक मियामगी खंजरगा अखोइ हाइरिबा पार्टी 13 सिदगी विड्रॉ तौजरे एदना अखोगी मीडिया की थोंगा अखोइना ngasi सेंगोकचरी मणिपुर पुलिस ने ख्वाइरमन बाजार दगी फारे हाइरिबा चंद्रमणि खुमनचा अमदी आइसदिना कुमार अकोमलुक कंगलै पाकी अगस्त कुंद पांगथोकिबा जीबी मिफमना मसा मसागी अचिनबा लेबदगी पोथाख्रबा मियोय ngakतनी हाइना लुबसिना सेंगदोरकले ख्वाइरमबंदा पैसा खाइरमी हाइबा थोदोग असिगा अकोमलुक का करिगुंबा हिरम अमतदा मरि लेनदे कनागुंबा लनाई मियोय खरगी ओइबा थौसिल नत्रगा लुप की मिंगसत थीनबा होनरकपा सि लाइबक थिबनी हाइरि केवी के चांदल ना चांदल डिस्ट्रिक्ट की माइपौ चामोल सिनाम उनापाल आयहांग खुलगी खंगलबा लौमी तरादा पोलिसिट यंथोख्रे लुनाजांग खुल पलेल द लेबा सेंटर फॉर वुमेन एंड गर्ल्स की ऑफिस द पांगथोकिबा थोरम अदुदा केवी के चांदल गी सीनियर साइंटिस्ट डॉक्टर दीपम डॉक्टर के सोनामणि एनिमल साइंस की डॉक्टर ए अमिता सीडब्ल्यूजी की सीट फंक्शनरी हेचिन हाउकिब सुसरुक याखे लौमी यांखे मंगादा सॉइल हेल्थ कार्ड सु फंगनखे एजुकेशन सेक्टर मपांगल कलहन बगल लोइना मवंग मरिल चुमथोकना पांदमदा एडीसी सदर हिल्स कांगपोपिना एडीसी असिगी मखादा लेबा स्कूल सिंगी हेडमास्टर हेड मिस्ट्रेस सिंग याउना ओजा सिंगी रिफ्रेशर कोर्स कम ट्रेनिंग प्रोग्राम अमा कांगपोपिदा पांगथोखरे हौदोपगी थरमदा एडीसी सदर हिल्स की चेयरमैन हौखलाल हंगसिंग वाइस चेयरमैन थांगजाका मिशाव चीफ एग्जीक्यूटिव ऑफिसर टी मनिहार इंस्पेक्टर ऑफ स्कूल चीनू की गैंसु सरुग्याखे हौखलाल हंगसिंगना लेबाग असिगी तुंगी साखोटननबगी यांगलेन सरु ओइरिबा एजुकेशन असिगी फिल्म फगतनबा कोनबदा ओजासिंगी थौदांग अमसुंग दायित्व चपचाना लई ओजासिंगना महिरोइसिंगबु अचुंबा लंबिदा लमजिंगनबा अपील तौखे मोरेदा लेबा हॉर्टिकल्चर डिपार्टमेंट की ऑफिस असी लेंगा की मरी लेनबा सिंगना यंगसिंदबदगी मोरे वार्ड नंबर 8 हैनौ मखोंग लेकाइदा लेबा हॉर्टिकल्चर डिपार्टमेंट की ऑफिस ता एखोगी मोरे पाउमी संजोइना चतुना यंगसिलुबदा ऑफिस असी इंग सोल्यूसिंगनी अहुमदगी मीगी युमदा बरा पीदुना ऑफिस ओइनरे क्वार्टर लेतबना स्टाफ सिंग अवाब मायोकनरे हॉर्टिकल्चर मिनिस्टर श्याम कुमार ना मोरेदा तोइना लाक्तुना ऑफिशियल विजिट ओइना कयारक यंगसिनख्रबसु ngasi फावबा अहोंग अमत लेत्रे अथुबा मतमदा लेंगाकना मियेंग संबिनबा मसक ममिंग ताकथोकनिंगदबा डिपार्टमेंट की मियोसिंगना अपील तौरकले एमसुना सिंधुना ngarang pangthokiba ahanba state level folk song competition gi for laukthokre thongam loijingan bi chanuna ahanba moirangthem Miranda Anisuba Masung Tongnawjam Rajipna Ahum Subatakre August 19 da pangthogadaba M Sugi Yankayum Doisuba Mapokumon Nimitta Manamatum Yanthokani Haike 100 movie production gi banner makhada puthokpa Anisuba production Mirem Manipuri digital film ama ngarang film asigi producer gi mayumda press show ama utkre ISTV network ka media partnership su oiriba producer na RK Romeo ni film asigi direction na Amar Rasni script writer amadi screenplay na Rajas Hijam music director Gopi amadi AK Wangoi ni film asida RK Kaiku Diamond RK Ranju amadi atai senior artist singna saruk yare film asigi matang da producer RK Romeo na ngasi Manipur da Rasniti bu karbar amagum paisa khara pairabadi board hector lepagi mong da lakpa amadi masina da sengna Rasniti tawriba singda phagi tahan ba adubu phagi oiba mong da film asi putopani haike Mire masi akogi social work ki akogi Rasniti ki site na taba masagi oina kathuk chage na khalaga tholo iba miroi chibu chu mayam chigi matung ilaga mire maina kogi samasida mire maina onjin bire mire asi su mayam chigi phanaba tholo iba si mire nate na hygiene Young Star Sporting Union Androna sponsor tawduna Andro Macheng Part Youth Club Androgi volleyball sanaroi singda uniform yanthokre AMYC campus da pangthokiba thoram aduda YSSU gi president KS Shamjai amadi AMYC gi president Ais Mangal su saruk yakhe Ukrul District Women Institute of Micro Credit na sinduna nomagi oiba financial literacy program ama Viewland Ukrulda Reserve Bank of India Imphal ga khusam duna pangthokre thoramadu da RBI Imphal gi General Manager Mary L Tangpwa UBI Ukrul gi Lead District Manager Devan Singh UBI Ukrul gi Branch Manager Jotindra Susaruk yakhe
Kanto Makale Kaidagi Usam Elizabeth Kobi Chahi Taramapal Lom Churabi Nupi Ama Yumdagi Thoki Badagi Hanjilaktre Hare Nupi Masasi Foot Mari in Sitaruk Wangi Masa Pai Kulei Kuchuni Mamai Sangi Masa Mubaga Luina Sangi Wautang Napa Machugi Fanek Ama Set K Tisat Ama Lit K Kanagumana Mahakpu Tengarabadi Managapa Police Station Da Pau Pibiu Hare Manipur Fair Service ki Fairman Longnanabagi written test tha sigi kunipan kuntra mathoi amasung mathang thagi amada pangthokani leblamba adu district kudingmake tha sigi kunmapanda Kumal Lampak Man Stadium da oina pangthoklagani hairi hiramasida DPC gi chairman RK Memena cherol ama thokre hauzik sanamagi pau lobirase Ngasigi sanabagi pauda jiri football PYC Fightball Nataramanga Subat Chandam Inunganbi Memorial Mini Boys Under 13 Football Tournament ki champion oikre All Jiribam Sports Association na Sindunat Jiribam Higher Secondary Playground da August kuntaret tagi team tara ni thoina saruk kyaduna chatar kiba tournament asigi ngase sana kiba final da PYC Fightball na Mokamlung FC bu gold marishno da thoiduna champion oikibani Tournament asi lotion bagi thoram da Jiribam Higher Secondary School ki principal L Ranjit Kumar All Jiribam Sports Association ki president M Brajakanta tournament asi ki donor CS Biren Susaruk yakhe DYC ki Laldur Huna best player taki winner amasung runner taraba team da manamathum sing genthoke Imphal West District Chess Association gi anobo office sama uripok hidom lekai da ex MLA Sapam Kunja Keshor kebana sanga khre loine na chaliba sahi asitagi kumja incholisingani kumja incholisingani kun mathoi phawba pugadaba thaupuba sing khankhre Sapam Kunja Keshona President RK Bogena Secretary amadi ai sana zawbona treasurer oina khalle hairi Men Senior Vijay Hazari Trophy Cricket ki selection trial lagliba nithokaba numitagi Luang Pupa Cricket Stadium Luang Sangam da pangthuklagani Club Association singna MCA da restart tawraba local Hanaroi Singh khaktamak tharaknanaba khangalle Manipur Cricket Association na BCCI Tournament Season 2018-19 gi saruk yananaba sahi tara taruk makhagi nupa masagi team semnanabagi damak age verification program ABBP X-ray protocol September ani nongmaijing numita pangthuklagani program asida yaudriba sanaroi singna luang sangom da leiba MCA gi office da laknaba khangale makatana sanabagi pau brand thojamdagi fangbigani Sahi Tramri Makagi Nupamasagi, Sahi Taratret Makagi Nupamasa Amadi Nupimasagi, State Level Suborto Mukazi Football Tournament, Nasidagi Kumalapag Sports Complex ki Men Stadium da Minister Let Pau Haukipna Hodokre. Apiba matamdagi pung ama thengthana hodokiba tournament asigi hodopoki thoramda Manipur Sarkar ki Youth Affairs and Sports ki Secretary Bobby Waikom, Director Armstrong Pamesu Saruyaki. Thoram masiga mari lenana tournament asida saruk yagadoriba district singi sanari singna march past satuna miyamgi pungning singsinki Jiribam district ki mathang laba team machine Suratpur district District tara mangana group mari thokna khaidokuna pangthokadoriba sahi tratret makhagi nupamasagi ngasi ahobu numit ki sanaki bam match da Imphal East District na Imphal West District pu goal ahum amara maitibe piki match asida mai pakiba Imphal East District ki goal ahum adu ki ais tondon bana match ki kuntra mari suba madi yankhai mari suba minita goal ani sankhi atopa goal aduna S Krishna Nandana match ki kunipal suba minita sankhi bani match asida maiti kiba Imphal West District ki amatangarba goal aduna and Lawrence na match ki nifumapal suba minita sankhi match asida Imphal West District ki sanaroi M Susil TS Thomas amadi Boris Wahengbamda match conduct tokiba referee na yellow card utkhi hayeng ayupung tare tabadagi sahi tramri makhagi nupamasagi sahi tratret makhagi nupamasa amadi nipimsa singi match sing Kumalampak Sports Complex ki main stadium football practice field amadi Kumalampak artificial turf ground da sanaba hogani
सही सिगी सेप्टेम्बर तांग तरा मंगा दगी कुलुमदोई फावबा मंगोलिया दा पांगथोकदोरिबा सही तरातरुक मखागी AFC वुमेन चैंपियनशिप की क्वालिफाइंग राउंड दा सरुक यागदबा सही तरातरुक मखागी इंडिया की वुमेन्स फुटबॉल टीम की असिस्टेंट कोच वैना मणिपुर दगी अर्जुन अवार्डी इंटरनेशनल सानरोय वैना बेम ऑल इंडिया फुटबॉल फेडरेशन ना खलगले था सिगी तांग कुनमंगा दगी मथंग थागी सेप्टेम्बर 13 फावबा न्यू दिल्ली दा कोचिंग कैंप पांगथोकलगनी ngasi network asiga akhanana unabada oinam bembem na phongdokhibada tha asigi tang kunmanga dagi mathang thagi September 13 phawba numit kunni subna New Delhi da pangthokadoriba coaching camp asida Bharat ki tongan ba mafam singdagi khangkalaba sanari kulungdogi manungda Manipur gi nupi sanari marina saruk yari pangthokadoriba sahi tratruk makhagi AFC Women's Championship qualifying round asida leba kunthana saruk yagani Group Taruk Tokna Kaidotuna Pangtokadoriba Championship asida Group B da Laos, India, Hong Kong, Pakistan amadi Mongolia na saruk yari India team gi coach waina Mumbai degi Fermin D'Souza goalkeeping coach waina Mumbai degi MD Sai Kadina oigani Machin tungkhalaliba India gi nupi gi football sanari singi performance singi matangda mahangna makhata na phongdokhibada handaki AFC under 16 gi चक्कदोरिबा के मसी आइगी अनिशुबा असाइनमेंट हाय तारे आइगी प्लेयर ओइना देर मतुंदा कोच ओइना असिस्टेंट कोच ओइना आइगी असाइनमेंट बिरब जे एफएफ ना yang ngai bu fawi aduga aina he pamba S group ki player sing ge loina ba khamase ai gi yang ngai kan aduga handak sakadoriba AFC under 16 qualifying round asi ekoi di kudong sawe amna phangba hai tare mamangda Bhutan ni team fu da pangthokkiba second under 15 sub championship adu ekoi sigi tournament sigi preparation oina sabjana su thokre aduga ekoi na su yam khajaba performance pi dana tournament gi winner so rei aduga ekoi gi India gi player na su gi most valuable player of the tournament have prize associated player na phangjare aduga handa ki under 16 AFC championship asida su ekoi second round changna ba kan hona dana coach kai koi team staff members kan hona dana koi qualifying round samai pan hona jala mamangi pangthokki ba Bhutan team da pangthokki ba Bhutan da koi gi second sub championship ta ki Manipur gi player mari yawi mari shi manung da Naurem Priyanka na most valuable player of the tournament ta duga Hemam Silki Devi na captain oina sali duga player mari ma First 11 lo yaw drama mani fadaba performance sutana team sigi mai pa padam chaong na things pan Manga Subalet Thongam Sajau Singh Memorial Kendra Wise Mix Likam Knockout Kang Tournament ki ngasi chanki ba match da ya school Kendra Kangkhutna Nambol Kendra Kangkhut pu maiti papi khre Manipur Kang Association gi meng makhada Thongam Bisosina sponsor toraga Ibuto Wangpuren Khana Sauba Kangkhut sinduna tha sigi tang tarani thoidegi Kangkhut tarahumdoina group mari thokna khaidoktuna IWKK Kangsang Kongba makha Nandebam Likai Klaikonda Sathariba Manga Subalet Thongam Sajau Singh Memorial Kendra Wise Mix Likam Knockout Kang tournament ki ngasi chanaki ba match da ya school Kendra Kangkhutna Nambol Kendra Kangkhut pu panjel taratruk tarani thoida maiti ba pikibani hayeng kangsang asida khundrakpam Kendra Kangkhut amadi Sagol Bal Kendra Kangkhut ka sanagani Thakachari makhata nagasi nomagi oiba engasagi pau Environment Director take proki banga sigo ki baina sama di nuji pau da khwaidi ki sa ki ba Celsius degree ki thama thoi dasmei khumutra mapal khwaidi ki ingba Celsius degree taratare dasmei kuntra humdoi Nuksita yaw ising manili sang maximum da sada manipur taratare dasmei khumpu mapal minimum da sada manga dasmei yakai nipal oiki Ngasigi nom suki pagisang tara dasmik humputret millimeter ni. Hauzaroi beda maroi bapau amukhana. Ani suba ema da gitong mai bang baga mari lena MLA Yamthong Haukip NIA ge special court ta puthokre. Didim lambida khamduna thamba ta tagari amada sanjokar amana thingjin bada mi ahum sire ni amasokle. BYC Fightul Nataramanga Subat Jandam Inunganbi Memorial Mini Boys Under 13 Football Tournament ki champion oikre. Kasi
ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯅ ꯖꯔ ꯄꯥꯎ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ